Sang sang lauba isa singama trina sinjariba program sida maira sukat putliba isa singsibu maira ohen biramo haina na bagi maite dagi punamakta ing sinjari. Sigi program sigi damakta ni haidam yamnang bibibagi damakta so sinjage aduna suksaw kraba yamna nungaizay nasigi posimadhi koigi maira sukatuna mayam da kauri hani ahan basay ho isay sakpigada basay Shanalaiba Manipur, Manipur, Shanalaiba Manipur, Manipur, Koloyangi Manipur, ngasi akhoi tara mari rak suba akhoi function neba akhoi Jawahar Nehru Dance Academy da tawjagaduri se ado akhoi se ato mafam kaya da tawraba matung ngasi gi sina tara mari suba function loina tawjabani akhoi angang sing akhoi different person mayam sing sigi damakta akhoi association sina ngamjaba akhoi moigi gift hai tare akhoi moi mating pina bagi akhoi tawjaba program ne angang sing sigi awana pa akhoi su mafam kaya da akhoi chachadana moibu karai da kari kamai watpa khotpa akhoi dum thijanjaraga akhoi angang sing sigi moigi certificate tanabiraga moigi sum watpa khotpa se akhoi yengjanjaraga moigi certificate tanara pijara kanda akhoi sigi function nungjansi sum yauna bai akhoi program sinjaban takina akhoi sengna ngachai gi winter section oibanina akhoi moigi blanket kumba kai gumba kitang kana tawjage na tawbani like ai su tambagi khudong chaba su dum leijaibu ko akhoi dum mafam school gumba da akhoi dum transfer tawraga dum moisi tamjaba moigi anakpa jaga yengaga su akhoi dum thajaba haitare angang si akhoi sengna 250 mogi smile gi sujare akhoi mafam kaya da akhoi tawjare i program akhoi gi chathaga jaba program budi akhoi home ama charaga akhoi pangai da akhoi gi lam leijare hojiksi moising je home sida leijaraga moigi gamjaba moina kaino moigi chanajaba singpham singju akhoi pijaraga moigi kaino tawba haitare akhoi sinjabani moisi leina bagi damakta kudong chaba se kitang di watliba akhoi si 2026 ki September adai da di tarane akhoi home saba khotpa tawbas